Kuki taba mafamsingda Meitei changba yaroi haiba Kuki singi protest ngasidagi amuk changsinba hokre. Manipur gi hojik oriba law and order gi fibam asi yenglaga Meitei singna thangjing chingda leiba ibudau thangjing khurumba chanaba thaurang torumba adu tokhraba matung Kuki taba mafamda Meitei changba yaroi haiba Kuki singi protest ngasisu makhadana amuk changsinba hokre hairi. Kuki singi khongjang adu Churachandpur district ki manung charna Churachandpur police station na konba New Jaleng Phai Kangbai amadi Foljang hariba mafam singda ngasi ayuki pung 10 dagi manga fauba changsinggani hairi panba yabadi numit kharani gi mamangda Meitei kayana moirangda leiba ibudau thangjing khurumlaba matung thangjing chingda leiriba ibudau gi khubam yawnaba moirangda leiduna thaurang tawnakhibani adum oinama hojik oriba Manipur gi law and order gi fibam asi yenglaga ahal lamanna piba paukta ki matung ina khongchat adu tokhibani masiga loinena Meitei amadi Kuki haiduna khaidokliba buffer zone singda security gi checksin thaurang hanadagi hena lokhatkibani hairi Delhida thabak tawduna leibi Bishnupur dagi Priya Lakshmi kaubi Meitei leisabi ama chingnaningai oina siduna leiramlei Bishnupur district ki ngaikong sifai dagi chahi 12 rom surabi Meitei leisabi ama Delhi gi Maharani bak manaktagi chingnaningai oiba mawongda siduna leiramlei hairi leikidrabi Nupi Matou gi maming khangembam Priya Lakshmi apokpa khangembam Jadumani kawi hairi hojik faubada chingnaningai oiraba misi adugi chapchaba maram khangba ngamdri thawdo adugi matangda Sunlight Colony police na thijinbagi thabak chathaba hokre Delhi Police ki pauna hai ngase ayupung 6:30 taramdai adwaida South Delhi gi Maharani Bagh manaki Gupta store manakta nupi amagi asi bhagchang ama taduna leire haina manak nakpa miyoi singna police control room da phone tawraktuna khangalakpadagi police ki kangbu mafam aduda changsinuna yengsin ki hairi pausina makha taribadi leikidrabi Priya Lakshmi mamang chahi 2024 gi October thada Delhi da lakpaga loinana Kilokari gi 3rd floor gi house number C43 da rent lauduna leibani mahaka Meruna kobi amagaka aduda puna leiminabaga loinana makhoi animak Noida da base tawba I Energizer BPO da puna thabak tawminabani haiba khangbangamle hairi mahang Matou Karamna leikidabano haiba chapchana khangbangamdrabasu thawdo adugi matangda phangba atopa paugi matung ina mahakna leiriba building adugi ahum suba floor dagi chongthaduna sijabani haina Delhi police na di phongdokre hairi leikidrabi Priya Lakshmi dagi suicide note amasu phangle haina pausina makhatari Miyam mipainarure Imphal East District ki manung chana Brahmapur aribam leikai de leiba dukan ama maina chakhalakpadagi miyam mipainarure Manipur Fire Service ki team na khonglei thuna jangchin duna mai adu laksin hobadagi chauna amanga chathoklam gadabadagi kanbangam haure Manipur Fire Service tagi phangba pau amana hai thawdo asi ngarang numidang pung 10 rom tabada thokhibani mai chakhalakhiba dukan adu Kongbrai Latpam Anisha Kaubi amagi dukani mai chakpa adugi pau hek pirakpaga Manipur Fire Service ki water tender ani mafam aduda khonglei thuna changsilaga mai adu laksin bangam khibani haina pawasina makhatari Facebook yengsinba loop semkre ware manga lauduna thabak oina paikhalakadauri Nupi oibi kharana social media platform singda khunai asibu chen thaba yaba amadi yengbada nungaitaba post kaya thagaliba asibu wakil taminanaba amadi lamdam asida leiriba ichejal singi ijatpu kandaba yade haibagi wakhalona mangda thamlaga Facebook yengsinba loop kauba ama semkhibaga loinena ware manga amasu thabak oina pangthoknaba laukre hairi thabak oina pangthoknaba laukhiba warep sing adudi mausingna ka henba amadi yengba nungairoidaba video sing photo sing reel sing thangalakpa yauragadi khudakta report piba yariba makai Meitei khunai chen thaba yaba video sing photo sing reel sing post thagat pidaba asam amadi kasarda leiriba yumna sagai olaba ichechal kharana yengbada nungaitaba video sing photo sing reel sing post sing thagalakliba asi tawbidaba imung manung punna yengbada nungairoidaba video sing reel sing photo sing khudakta report sing piba amadi karigumba Facebook yengsinba lofna khangliba wafam sing asi thausadana yengbada nungaitaba video sing photo sing makhatana thagalaklabadi maduda thorakpa fafatta pumnamak isa isana pujagadabani hairi 2023 ki June 21 da Kokta da IED pokhai hanbada Chennaba miyoi amasu NIA na fagatpa ngamkre National Investigation Agency NIA na 2023 ki June 21 da Kokta da leiba Culvert amagi mayada SUV garbi amada IED fit tawduna pokhai hankiba thawdokta Chennaba ahum suba accused ama Bishnupur district dagi fagatpa ngamkre hairi NIA na mayumdagi farba miyoi adugi maming MD Islamuddin Khan kawi Bishnupur district dagini ma haukiba sagol sen numita NIA gi team amana farba matung special NIA court ngarang puthoklaba matung numit tarani judicial custody remand lauthaduna mahaki mathakta makha taba investigation sing chathaba hokre hairi official oiba pauna hai NIA na farba amadi Islamuddin Khan asi tharga thawdo aduda Chennaba miyoi ahom NIA na fagatpa ngamkre 2023 gi October 18 da thawdo asiga mari lengnana Churachandpur district dagi Saimilun Gangte Nipugani Thoi amasung Bishnupur district dagi MD Nur Hussain Elias Tomba 38 faba ngamkhibani
MD Islamuddin Khan mamangda magistrate mahaki oiba confessional statement piraba matung mahak court na ngakpikiba laikre. NIA na faraba miyoy asi 2023 ki June 21 da Bishnupur district ki Kwakta police station ki manung chanba Kwakta da laiba Kalbert amagi mathakta SUV gari amada Kuki military chingnaba singna IED fit tawduna pokai hanbada Pigli bangang ani yaw na miyoy ahum aso apan nang hankiba thawdo ka mari leina bangaktani hairi thawdo asi state government na Ministry of Home Affairs ki ayaba lawduna thigat hanabagi damak NIA da sinakibani tungda NIA na case asi pairaba matung thigatuna charge sheet sing accused sing mathakta section 4 of the Prevention of Damage to Public Property Act 1984 section 120B 326 307 835 of the Indian Penal Code IPC section 16 and 18 UP of the Unlawful Activities Prevention Act 1967 Act and second or 3 of the Explosive Substances Act pansinduna frame tawkibani. National Highway sing athuba matamda hangdoknaba su chatnariba Kuki militant sing na pairiba aina yadaba khulai sing fagatnaba Governor da taksilamle RK Imo Ministry of Social Justice and Empowerment Government of India ki senthang makhada Directorate of Welfare of OBC and SC na saba JP Women College Imphal gi OBC Girls Hostel ngasi sagolban AC gi MLA RK Imo na ribbon kaktu na sangakre College asigi Girls Hostel sangabagi thoram asiga mari leinana MLA RK Imo na paumising na phongdokhibadi India si democracy chatpa laibangni maduna Manipur da hojik PR sasan lairiba si ruling amasung opposition animang na popular government ama leihanba soidna pamlamgani haina khali ngarang su Manipur gi governor ga BJP gi MLA kharaga unaba matamda lamdam asida popular government ama leihanabagi matangda taksinki Haukiba March 8 da National Highway to Imphal Dimapur lambida free movement tahongani haiduna Union Home Minister na lauthokiba adu thaba oina pangthokpa ngamkhide maduna Manipur da mahausa gi fibam da hanjilaknaba santi gi wari sanaduna National Highway sing apanba machalaitana mahausa gum chathok chasin yahanbina ba thabak paikhat piu haina su governor da taksilamki loinana governor na su thabak oina pangthokna ba yamna kana honari haiba wafam su MLA sing da phongdoraki haiba wafam su paumi sing da thamki MLA RK Imo na paumi sing da phongdokibadi PR lenga asina aina yadaba nongmai sing lokhatna bagi thabak paikhalakliba si thagat ningi adubu Kuki militant kharana ngarang nahal nongmai yalaga salai taraki firal da thawai usitaba utpagi video ama thagalakibadu yaningde aduga Chingda suspension of operation su taunariba Kuki militant group sing na aina yadaba nongmai sing sijinnariba se thuba matamda phagat piu matungda amuk hanna tahondana basu governor da taksilamki governor gi maikaida gi su phaba yaba khulai sing phagatle makhata na phagat kani haiba wafam su phongdoraki hairi RK Imona makhata na paumi sing da phongdoki bada governor ga unaba du da hojik Manipur gi laifam len kaya da miyam na changduna lining laison tawba yadaba se thuba matamda thabak lokhat piduna maning tamna lai khurumba yahanbina ba wafam governor gi mafam da thamlamki maduda governor na sulakhat pa yaba thabak sing lokhatna ba khanari haiba wafam phongdoraki makhata na state asida popular government ama lehanaba state asigi praja miyam amadi central government ga tanaraga negotiate taunaraga state asigi miyam punna mahausa gum nungsi chanana leiminaba state asigi issue sing haibadi border fencing khabagi wafam thabak oina pangthokpa loinana hojik irang asina maram oiduna relief camp sing da changjafam lauduna leiriba IDP sing masa masagi mayumda hanjil hannabagi thabak paikhat pina basu governor gi mafam da taksilamki haina su paumi singi mafam da MLA asina phongdoki ngasi GP Women College ki nauna saba Girls Hostel sangabagi thoram adu college asigi principal professor N Rajen na thoram apu oiduna pangthokki sangabagi thoram adu da Imphal Municipal Corporation Ward number 7 gi cooperator RK Jiten Singh Ward number 10 gi cooperator Salam Tiken Singh Ward number 3 gi cooperator S Newton Chandra amadi Ward number 4 gi cooperator Arun Kumar na chingba khanaba Mithulan Singh oina saruk yaki Tharonga mari leinana RK Imo na haikibada arapadagi mahi tamba lakpa mahiroi singi damak sangariba hostel asina yamna khudong chaba oiragani haibada haimanba thokloi nupi khaktagi oiriba college asigi mahiroi singi damak yamna chauthok chai mahiroi oiringai matamda matam manghandana pandam amagi makhada honagadabani haiba wafam Manipur da changda fam loriba refugee singna yelomi sing phuba horakpa Myanmar wathoka mari leinana lanjenarakhtuna Manipur da changda fam loriba refugee singna lamdam asigi yelhomi da khatnaba hoduna phuba ngamlakliba asi matam chana logi oiba action lokhatuna pifam thokpa chairak piba chumi refugee lamhen tu henba singna changda fam pibagi mathakta angamba mateng pangduna makhoibu ngakpi senbi riba singda onsenduna usit thawoidaba amadi fu jaibagi thabak cha thaba haibasi lamdam asigi yelhomi miyamda natana laingakta singnaba thawongni
Myanmarda thokliba irang asina maram oiraga Manipurda lanjenaraktuna maringkhulda changjafam lauduna leiriba illegal migrants-singna maring nupa tamthina phukibagi wathok asigi matangda PR lengangna lumna lobagi iroinana Chennaba mioi adugi mathakta logi oiba action lokhatlu tangai fadrabadi thawdo aduda chenariba refugees-sing adu maramdamda halankhina honafam thoi thawdo aduga mari leinana Rilram Area Maring Organization Ramogi President K Prakash Maring na fongdokhibada Myanmarda military junta lakhibadagi tholagliba irangna maram oiraga lanjenarakhtuna hawjik Technopal districta leiriba Indo-Myanmar border pillar number 82 dagi 87 fawbagi marakta leiriba maring khulsingda changjafam lauduna leiri hawkhiba matam kharadagi hawduna changjafam lauriba illegal migrants sing asina maring khunja sing asida onsinduna khatna chainaba hawbagi thawdok khara thokpa leiri tha asigi taraga taruki ningthil pung ahum lom chaba matamda border pillar 82 da maring furuf khaktana khundaba en satangkhulgi manakta changjafam lauduna leiriba michel singna water festival pangthokpada makhoi maselgi marakta khatna choinabagi thawdok tholakpada manak nakpada leiba chotang maring khulgi khunja singna khamba chatlubada onsilaktuna furakhibadagi asopan kaya yauki haibasini Miramdagi lanjenarakhtuna changjafam lauriba makhoibu changjafam piriba mioisingda onsenduna khut thaba ngamlakhiba asi terrorismgi machatni tholiba thawdo asi apikpa thawdo amani haina lawba yaroi matam chana chairak piduna yade haiba ama khangal hawdaba tarabadi yai haiduna achauba crime sing chatharakpa yai Manipurda hawkhiba kumja 2023 gi May 3 dagi illegal migrant chin Kuki jo terrorist singna Meitei miyamgi mathakta landaduna Meitei miyambu paktaknaba miha chatharakhibagi wathok leiriba asi logi wangmada Indo-Myanmar ngamkhai lansilakhiba singna chatharakhibani makhoina landarakhiba si icham chamna chatharakhiba natte leiba asigi apunba saktam thugairaga makhoi khaktaki oiba leibak jalengam semnaba honarakhiba landani landa asigi matangda Union Home Minister na wathok asi Meitei amasung Kuki anigi marakta thokpa icham chamba wathok oina unaba honarakhibagi pendaba leiribani landarakhiba mireibang macha lamhen thuhenba singna Meitei singi yum laisangna chingba paktaknana mai thaba amadi mioi chaniga humpu hena sikhiba mioi kaya faraga hatkibagi thawdoktagi mai hauduna chaklakliba thawdokpu kanglup anigi marakta thokpa irangni masigi waroisin puraknaba honari haina khongrai niktuna kumai yengduna lerakhiba chahi ani mapung phajilakadaure wathoki waroisin puraknabani haiduna nakal animakna chathok chasin yadaba buffer zone semduna separate administration gi lalong yaliba asigi maramdi landarakhiba terrorist singi demand pinaba khwaidagi wangba lalong amani haina lawi India government na Manipur gi apunba saktam thugaina bahonariba mireibang macha sing yoktuna thambadagi makhoina miyam amadi lengaki mathakta leirakhibani Central government na wathoki waroisin puraknabani haiduna miyamgi lenga uthairaga PR thamlakhiba tha ani mapung phajilaklaba fawba waroisin purakpa ngamdana leiriba sigi chairakta illegal migrants singna chatharakpa mihan mipun yawba thodok sing thoklaliba sigi chairakta Meitei singi laifam len kobru amasung thangjingda chatuna lai khurumna bahonabadasu athingba piba amadi Meitei singi salai taratki firalda usit thawoidaba utpada PR lengana tumina leisinba tarabadi wathoki waroisin purakna bahonabagi mahut hena chawba wathok oiraktuna PR thambagi wahanthok lairektaba yai